muna kan mana tali mo na yung hinati. Sa tuzi. Kira di mo ito ay na kaya na mo isong Hindi tayo ka na tingo yan. Ano siya kayo na game mo kung reserve sa high talk kaya ba? Hindi mo po sinaya, Roy. Ay, ang kasalo. Mashige video si di chicken feet. Chicken feet. Yan makong Mukbang. mukbang. Oh, mukbang tao na si Mayam. Mayam mukbang. 我不切，过去吧。 Kani tahum 50-60. 50-60. Ay, thổi Nang thoro. Ako yok sang horam dai gine. Ako'y margin banay dustbin yam phajabi ngan ge. To ako'y margin banay dustbin ni. Chaba di chare do issue yamna kanna phajana chaja bo haibado do oidri ba. Dun sa makong do dun sa. Hasal. Mayam ay na haisan sa bani makong sa camera so ay na paisa bani ay tawa. Sama na haisan bani da. Si Omarin lay ba thui niya? Omarin ne chips lere, lagi yan makong lere. Aya, mayam chaba horage. Ako, kaino yam klari sigo matrok tari. Mga ito sana. Ayan makong yam pamang amadi oy da bana dugo. Ay, ito pam le. Yan pam so ay, yan makong tsaba ay ba kuiji. Tan. Ay sa ate ba. Kaya nga ba. Ay, already sorry kansa. Dala explain to rohat sorry kansa. Man ba yan. Ako'y magi iromba so haw yung sam iromba. Ay yung sa hanap saram de bogo protein yam yawi ka haida. Do ay di samju phatam ne ba do protein yam sa di samphani ha be tap ta ko ni yung sak sa wa ho. Hào mấy đứa. Hào bả. Hào với bao nhiêu bả? Không sao tôi hào bả. Hay nào bấm nhau rồi. Rồi bả, yung cho hao với không tiêu thì không để. Nó hay nào vậy không bả. Rồi xôi nào cha sai dùng để khá giả nè. Không sao rồi. Cha ba hay giả. Rồi bây giờ giàu với đứa mà cùng đi sai buồn này bả. Đúng rồi. Không sao cái hai bạn mà pu mới này là đi sai với tôi sai rồi. Nên mà không biết mang sao nữa bả. Ấy không? Mang sao thì nó gì à? Không được sao. Nhưng mà ông tôi út rồi. Nhưng mà không biết mang sao này. Mà ông không gợi được út gì. Rồi. Em mang chào tâm bị nè. Tần lẽ. Chào. Tần lẽ. Đi xong cái tăng quan bài. Nôn. Chào ông thấy hiền kìa vậy. Tại là đi đâu rồi bên này hả bạn? Ê hay này đây. Tôi có giày. Nó sắp tường. Tôi có giày vậy. Nó khá nhắm không vậy? Một con mà bài rồi. Cái xe quả. Bây giờ không? Xí giả. Phải ra sao bà hàn tân nè bị. Hàn tân nè bị. Hàn tân là bị à? Hàn tân nè bị. Hỏi đây. Aku butuh kuah pernah be. Oh, umur nana be. Ya bro. Ya dede. Paham juga. Chắc mà này như thế Làm này. chứ? Mà này cũng thổi một tuồng nào rồi không được. Tuh. Thôi này bạn. Em không quấy quá. Ngày cô ra. Nó còn thôi. Bây giờ này. Ay cô ra ay mà không gì mà nung hẳn là sao sẽ hay được. Nhưng mà không chỉ có cái gì của thế là bạn. Nó qua quân còn trai lên hay là. Mỗi ngày lupa kun kia. Không đâu à bạn. Kun trai. Riêng mà không đó. Mà sinh gì mà tôi nhà lấy rồi thì bạn nhà kia gì mà tôi nhà lấy bạn. Cuộn rồi không thể là can ta. Mà bố nó hai cái đấy gan tay tôi số. Thì bạn gì gì mà cũng chả bạn là tự ra quán. Sa ra quán mà
ꯆꯥꯕꯁꯦ ꯂꯣꯏꯔꯕꯅꯤ ꯃꯈꯣꯡꯗ ꯍꯣꯠꯅꯔꯒꯦ ꯅꯪꯁꯨ ꯈꯔ ꯂꯥꯡꯗꯦ ꯉꯣ ꯁꯦꯡꯅ ꯅꯪ ꯌꯥꯝ ꯕꯣꯔꯤꯡꯗꯤ ꯊꯤꯕꯣꯡꯅꯗ ꯐꯜꯂꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯤꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯔꯤ ꯆꯥꯕꯁꯦ ꯂꯥꯡꯉ ꯆꯥꯏ ꯅꯪ ꯚꯤꯗꯤꯑꯣꯁꯦ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯊꯥꯡꯗꯣꯛꯑꯒ ꯊꯤꯕꯣꯡꯅꯗ ꯌꯦꯡꯉ ꯆꯥꯔꯦ ꯌꯣꯡꯁꯤꯗꯤ ꯆꯥꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯁꯥꯏ ꯀꯩꯝ ꯆꯥꯄꯣꯠꯅꯦ ꯁꯤ ꯃꯔꯨꯒ ꯌꯦꯡꯉꯨꯅꯦ ꯅꯥꯇꯣꯟꯗ ꯄꯥꯝꯃꯤ ꯆꯥꯕꯗ ꯄꯛꯄ꯭ꯔꯥ ꯄꯛꯇꯦ ꯄꯥꯝꯃꯦ ꯑꯩꯅ ꯄꯥꯏꯕꯗꯣ ꯒ꯭ꯔꯦ ꯒ꯭ꯔꯦ ꯂꯥꯎꯔꯝꯃꯦ ꯃꯥꯁꯦ ꯂꯥꯏ ꯌꯥꯝ ꯑꯣꯛꯅꯒꯟꯕꯅꯦ ꯄꯨꯔꯥ ꯕꯨꯠꯅꯦ ꯃꯥꯁꯦ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯣꯛꯅꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯨꯝꯕꯁꯦ ꯀꯤꯔꯗꯤ ꯃꯣꯏꯊꯣꯛꯑꯣ ꯍꯥꯏꯗꯅꯀꯣ ꯑꯩꯅ ꯃꯣꯏ ꯁꯨꯡꯅ ꯃꯤꯅ ꯆꯥꯏ ꯀꯥꯟꯗ ꯊꯤꯡꯉꯣ ꯌꯥꯝ ꯄꯜꯂꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯍꯣꯏ ꯀꯣꯏꯕꯤꯗꯤ ꯀꯩꯅꯣ ꯁꯤ ꯊꯤ ꯃꯥꯜꯂꯦ ꯁꯤꯗꯤ ꯑꯣ ꯑꯃ ꯍꯥꯏꯕꯤꯒꯦ ꯀꯥꯁꯨꯃꯣꯏ ꯑꯩꯈꯣꯏ ꯅꯥꯎꯕꯒꯤ ꯃꯄꯥꯗꯣ ꯃꯥꯅ ꯊꯥꯏꯅ ꯂꯤꯕꯤꯕꯅꯦꯕ ꯃꯣꯏ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯆꯦꯔꯤꯇꯤ ꯁꯤꯟꯃꯥꯒ ꯇꯧꯕꯗꯣ ꯅꯪ ꯈꯪꯍꯧꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯣꯛꯑꯕꯅ ꯄꯣꯛꯑꯦꯍꯦ ꯄꯣꯛꯑꯕ ꯂꯝꯄꯥꯛꯇꯒ ꯁꯤꯟꯃꯥꯒ ꯇꯧꯕꯗꯣ ꯅꯪ ꯌꯦꯡ ꯆꯠꯆꯔꯛꯄ꯭ꯔꯣ ꯊꯥꯖꯤꯜꯂꯛꯀꯅꯤ ꯈꯨꯅꯝꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒꯤ ꯃꯇꯝꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯀꯥꯏ ꯅꯪ ꯌꯥꯝ ꯇꯧꯔꯛꯄ꯭ꯔꯥ ꯚꯥꯏ ꯌꯥꯝ ꯇꯧꯔꯝꯗꯧ ꯃꯥꯏ ꯑꯗꯨꯀꯥꯟꯗ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯌꯦ ꯑꯩ ꯅꯨꯄꯥꯁꯨ ꯀꯣꯏꯖꯔꯛꯇꯕꯗꯣ ꯑꯗꯨꯀꯥꯟꯗ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯨꯡꯉꯥꯏꯔꯝꯅꯤ ꯍꯥꯏꯗꯤ ꯃꯣꯏ ꯊꯨꯡꯅꯖꯕ ꯈꯣꯠꯄꯒꯨꯝꯕ ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯝꯅꯤ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯍꯥꯏꯕꯗꯤ ꯑꯝꯇ ꯌꯦꯡꯁꯤꯔ ꯅꯨꯡꯉꯥꯏꯔꯝꯅꯤ ꯍꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯍꯥꯏꯕ꯭ꯔꯥ ꯍꯪꯒꯠꯂꯒ ꯑꯗꯨꯒꯤꯁꯨ ꯑꯩ ꯌꯦꯡ ꯇꯧꯖꯔꯛꯀꯦ ꯅꯨꯄꯥ ꯀꯣꯏꯖꯔꯛꯀꯦ ꯀꯥꯟꯗ ꯃꯤꯗꯣ ꯅꯨꯃꯤꯠꯇꯨꯁꯨ ꯈꯔ ꯃꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯁꯤꯅꯦꯃꯥꯗꯣ ꯌꯦꯡꯉ ꯂꯣꯏꯔ ꯍꯜꯂꯛꯑꯦꯗꯅ ꯁꯨꯃꯥꯏꯅ ꯍꯜꯂꯛꯑꯀꯥꯟꯗ ꯁꯤ ꯅꯨꯄꯥꯁꯦ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯤ ꯅꯨꯄꯥꯁꯦ ꯍꯣꯏ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯗꯤ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯔꯒ ꯂꯣꯏ ꯆꯠꯈ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯃꯇꯣꯝꯇ ꯃꯥ ꯑꯗꯨꯝ ꯂꯝꯕꯤꯗ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯏ ꯃꯅꯤꯡꯗ ꯑꯉꯥꯡ ꯑꯃ ꯏꯟꯅꯔꯛꯑꯦ ꯍꯥꯏꯕ ꯀꯞꯄꯒ ꯀꯀꯥ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯦ ꯈꯣꯠꯃꯤꯟꯅꯁꯦ ꯍꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯑꯉꯥꯡ ꯅꯨꯄꯥꯗꯣ ꯅꯪꯅ ꯌꯨꯝ ꯀꯗꯣꯝꯗꯅꯣ ꯍꯥꯏꯌꯦ ꯑꯁꯣꯝꯗꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯒ ꯈꯠꯅꯔꯒ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯑꯩꯗꯣ ꯉꯁꯤ ꯅꯣꯏꯗ ꯂꯦꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯈꯔ ꯈꯧꯇꯣꯛ ꯆꯥꯅꯤꯗꯅꯀꯣ ꯑꯗꯣ ꯈꯧꯇꯣꯛ ꯆꯥꯏ ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯏꯇꯣꯝ ꯂꯩꯕꯁꯤꯕꯨꯅ ꯈꯜꯂꯤ ꯅꯨꯄꯥꯗꯣ ꯕꯔꯥꯗ ꯂꯩꯕꯖꯥꯠꯅꯦꯕ ꯃꯥꯏ ꯀꯥꯗ ꯆꯪꯉꯒ ꯆꯥꯛ ꯀꯩꯀꯥꯗꯣ ꯆꯥꯛ ꯅꯨꯄꯥꯗꯨꯁꯨ ꯊꯦꯡꯉꯝꯅꯤ ꯆꯥꯛꯗꯣ ꯆꯥꯗ꯭ꯔꯤꯗꯅ ꯆꯥꯛ ꯆꯥꯗꯕꯗꯣ ꯑꯗꯨꯁꯨ ꯆꯥꯛ ꯊꯣꯡꯉ ꯆꯥꯊꯣꯛꯁꯦ ꯑꯉꯥꯡꯗꯣ ꯃꯤ ꯂꯥꯛꯑꯕꯅꯤꯅ ꯆꯥꯛꯇꯣ ꯊꯣꯡꯁꯦ ꯈꯣꯠꯁꯦ ꯍꯥꯏꯅꯩꯌꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯆꯥꯛꯇꯣ ꯊꯣꯡꯉꯀꯥꯟꯗ ꯑꯗꯨꯝ ꯅꯪꯒꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯅꯪꯅ ꯀꯩꯀꯩ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯐꯣꯟꯁꯦ ꯅꯪꯅ ꯊꯨꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯑꯗꯣ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔ ꯁꯨꯝ ꯍꯪꯉꯦꯌꯦ ꯑꯗꯒꯤ ꯅꯪ ꯃꯃꯥꯒ ꯀꯩꯗꯧꯕꯩ ꯈꯠꯅꯩꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯒ ꯄꯪꯈꯠꯇ ꯈꯠꯅꯩ ꯕꯕꯥꯗꯨꯁꯨ ꯌꯥꯝ ꯊꯛꯑꯦ ꯑꯗꯨ ꯇꯧꯋꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯃꯥꯜꯂꯦ ꯈꯪꯕ꯭ꯔꯥ ꯀꯩ ꯂꯩꯀꯥꯏꯅꯣ ꯀꯥꯏꯅ ꯍꯪꯅꯕꯗꯣ ꯍꯪꯅꯩꯌꯦ ꯅꯪ ꯌꯨꯝꯅꯥꯛꯇꯤ ꯀꯩꯅꯣ ꯅꯪ ꯃꯃꯤꯡꯅ ꯀꯩ ꯀꯧꯏ ꯍꯥꯏ ꯑꯩ ꯌꯨꯝꯅꯥꯛꯇꯤ ꯈꯪꯗꯦ ꯑꯩ ꯌꯨꯝꯅꯥꯛꯇꯤ ꯈꯪꯗꯦ ꯑꯉꯥꯡꯅꯤꯅ ꯈꯪꯗꯦꯗꯅ ꯌꯨꯝꯅꯥꯛꯇꯤ ꯈꯪꯗꯦ ꯍꯥꯏ ꯌꯨꯝꯅꯥꯛ ꯈꯪꯗꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯪ ꯀꯃꯥꯏꯅ ꯊꯤꯟꯗꯣꯏꯅꯣ ꯍꯪꯉꯦ ꯑꯩ ꯃꯤꯡ ꯍꯪꯉꯒ ꯑꯗꯨꯝ ꯈꯪꯅꯤ ꯈꯣꯠꯅꯤ ꯍꯥꯏꯌꯦ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯅꯪ ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯌꯦ ꯀꯀꯥ ꯑꯩ ꯃꯤꯡ ꯌꯥꯝ ꯇꯜꯂꯦ ꯃꯣꯏ ꯈꯪꯉꯦ ꯌꯥꯝꯅ ꯇꯜꯂꯦ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯅꯪ ꯌꯥꯝ ꯀꯤꯖꯩꯌꯦ ꯅꯪ ꯂꯥꯏꯒ ꯌꯥꯝ ꯃꯨꯛꯅꯒꯟꯕꯅꯦ ꯇꯜꯂꯦ ꯃꯣꯏ ꯅꯪ ꯌꯥꯝ ꯍꯩꯅꯗꯦ ꯆꯥꯊꯣꯛꯎꯁꯤꯗꯤ ꯇꯜꯂꯦ ꯌꯥꯝ ꯍꯩꯅꯗꯦꯉꯣ ꯅꯪ ꯌꯥꯝ ꯇꯨꯀꯠꯆꯩ ꯍꯥꯏꯗꯤ ꯑꯩ ꯈꯜꯂꯤꯁꯤꯅ ꯑꯉꯥꯡꯗꯣ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯈꯣꯠꯂꯦ ꯑꯉꯥꯡꯗꯣ ꯀꯩꯝ ꯂꯩꯔꯝꯗꯦ ꯈꯣꯠꯂꯝꯗꯦꯒ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕ ꯍꯥꯏꯔꯝꯗꯧ ꯃꯥꯟꯕ ꯑꯗꯨꯒꯤꯅꯦ ꯇꯜꯂꯦ ꯃꯤꯉꯣꯟꯗ ꯌꯥꯝ ꯆꯦꯈꯠꯂꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯦꯈꯠꯂꯦ ꯑꯩꯁꯨꯅꯦ ꯁꯨꯃꯥꯏꯅ ꯈꯪꯍꯜꯂꯤꯁꯦ ꯃꯤ ꯌꯥꯝ ꯈꯪꯍꯟꯕ ꯑꯩ ꯇꯨꯏꯁꯟꯒ ꯈꯪꯍꯜꯂꯤ ꯅꯪꯁꯨ ꯈꯪꯍꯜꯂꯦ ꯑꯩꯒꯤ ꯇꯨꯏꯁꯟ ꯇꯝꯕ ꯀ꯭ꯂꯥꯁ 8 9 ꯀ꯭ꯂꯥꯁ 8 9 ꯀꯥꯕ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯑꯗꯨꯗꯁꯨ ꯈꯪꯍꯜꯂꯦ ꯑꯗꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯣꯡꯒꯟꯕ ꯈꯣꯠꯀꯟꯕꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯑꯣꯏꯕꯗꯣ ꯅꯠꯇ꯭ꯔꯥ ꯅꯉꯣꯟꯗ ꯌꯥꯝ ꯑꯣꯏꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯂꯥꯏꯙꯤꯕꯒꯨꯝꯕ ꯕꯨꯠꯀꯨꯝꯕꯁꯦ ꯑꯝꯇ ꯏꯁꯥꯅ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯃꯤꯒꯤ ꯋꯥꯔꯤ ꯕꯨꯠ ꯑꯃꯗ ꯀꯃꯥꯏꯅ ꯍꯧꯔꯨꯅꯤ ꯃꯤ ꯃꯈꯣꯡꯁꯤꯗ ꯅꯀꯣꯛꯇ ꯊꯣꯝꯖꯤꯜꯂꯛꯄꯅ ꯑꯩꯁꯤꯕꯨ ꯕꯨꯠꯀꯤ ꯇꯥꯏꯞꯇ ꯑꯗꯣ ꯂꯥꯏ ꯂꯩꯔꯤꯁꯦ ꯊꯥꯗꯤ ꯊꯥꯖꯩꯉꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯗꯤ ꯐꯠꯇꯕꯗꯣ ꯑꯗꯨꯝ ꯀꯔꯝꯕ ꯂꯩ ꯍꯥꯏꯕ ꯅꯪꯅ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯃꯥꯅ ꯗꯁꯥ ꯇꯥꯔꯤꯕ ꯅꯍꯥꯟꯃꯨꯛ ꯃꯤ ꯐꯠꯇꯕ ꯇꯧꯕꯩ ꯅꯠꯇꯦꯅꯦ ꯃꯤꯉꯣꯟꯗ ꯁꯨꯝ ꯑꯩꯅ ꯊꯦꯡꯅꯕꯗꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯩꯅꯤꯀꯣ ꯃꯥꯁꯦ ꯗꯁꯥ ꯇꯥꯔꯤꯁꯦ ꯅꯨꯡꯉꯥꯏ ꯉꯝꯗ꯭ꯔꯤꯁꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯃꯤꯗꯣ ꯍꯥꯏꯗꯣꯛꯄꯗꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯗꯥꯎ ꯌꯥꯔꯛꯀꯗ꯭ꯔꯥ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯈꯪꯗꯦ ꯃꯕꯨꯛꯁꯦ ꯂꯣꯝꯗ꯭ꯔꯥ ꯌꯦꯟ ꯃꯈꯣꯡ ꯄꯤꯖꯔꯁꯨ ꯍꯥꯏꯗꯣꯛꯇꯦ ꯍꯥꯏꯕ
ꯌꯦꯟ ꯃꯈꯣꯛꯁꯤꯅ ꯌꯥꯔꯣꯏ ꯈꯔ ꯌꯥꯝ ꯀꯠꯁꯜꯂꯛꯎ 진생이 타가노라 낭호 그럼 ꯀꯠꯆꯕ. 이거는 문니고 나 격잡는 ꯆꯦꯇꯦꯁ ꯅꯪ ꯌꯥꯝ ꯍꯩꯌꯦ ꯅꯝꯃꯤꯠꯇꯨꯒ ꯀꯣꯔꯐꯨ ꯂꯥꯎꯔꯗꯅ ꯆꯠꯂꯣ 아이 뭘 말이야 ꯌꯥꯝ ꯆꯠꯂꯦ ꯌꯥꯝ ꯍꯩꯅꯗꯦ ꯅꯪ ꯉꯁꯤꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯤ ꯉꯁꯥꯏꯒꯤ ꯁꯛ ꯌꯥꯝ ꯐꯖꯔꯝꯅꯤ ꯍꯧꯖꯤꯛ ꯁꯛꯇꯣ ꯁꯨꯝ ꯊꯤꯕꯨꯟ 좀 만들래 아이 지금 좀 말아보네 아이 지금 말해 너니 기다려 말래 ꯉꯁꯥꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩ ꯅꯉꯣꯟꯗ ꯐꯖꯩ ꯉꯁꯤꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯗ꯭ꯔꯥ ꯁꯨꯝ ꯀꯩꯅꯣꯝ ꯇꯧꯁꯜꯂꯦ ꯍꯧꯖꯤꯛ ꯅꯪ 난 기분이 ꯈꯪꯗꯦ ꯌꯥꯝ ꯍꯩꯅꯗꯕ ꯁꯛ ꯑꯃ ꯄꯥꯟꯁꯤꯜꯂꯦ ꯅꯪꯅ ꯁꯛꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ 그러면 빠돌았거든요 농마. 농마는 때 이꾸이꾸이다비드네 싱주 보라 자르겠네 로션하라겠네 너는 이건다 티티브 가면 비렸거든 어두겠네 아 시다부터 어둠 하요 그 수가 되고 너희 브라기 마당가 누누비기 두기두도 발랑한 거다 에이 카티 카나답니다 마탕디 카나게 카나바나 되고 어둠 갸다미나시 아도 또시 habang ate walusin 와로션나시 tamo bye bye 타모 폰을 타모 하자 비디오 거야 또 보기 그러니까 natiye tamo haibadi phone da su tamo haine tamo bye bye